ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯀꯥꯡꯒꯔꯥꯏꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯗꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯒꯤ ꯃꯍꯥꯛꯀꯤ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯃꯩꯔꯥꯕꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯍꯤꯌꯥꯡ ꯑꯊꯧꯕꯕꯨ ꯈꯨꯟꯊꯛ ꯄꯅꯥꯗ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯁꯨ ꯃꯍꯥꯛꯀꯤ ꯌꯥꯝꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕꯁꯤꯡ ꯑꯗꯨ ꯈꯣꯝꯗꯨꯅ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯌꯨꯝꯗ ꯇꯝꯅꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯉꯔꯥꯡꯒꯤ ꯃꯇꯧꯗꯒꯤ ꯉꯁꯤꯗꯒꯤꯗꯤ ꯍꯦꯟꯅ ꯍꯦꯟꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯊꯤ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯉꯁꯤꯗꯤ ꯃꯤꯍꯥꯠ ꯊꯤꯅ ꯊꯤꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯂꯥꯛꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯌꯥꯊꯪ ꯄꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯪꯗꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗꯗꯤ ꯃꯤ ꯂꯩꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯅꯥꯏ ꯑꯃꯅ "ꯇꯥꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡ ꯆꯪꯗꯨꯅ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗꯗꯤ ꯅꯥꯏꯃꯨ ꯇꯥꯏꯕꯪ ꯑꯃꯠꯇ ꯎꯗ꯭ꯔꯤ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯅ ꯇꯧꯔꯤꯕꯅꯣꯅꯦ ꯍꯤꯌꯥꯡ ꯑꯊꯧꯕ?" ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯤꯌꯥꯡ ꯑꯊꯧꯕꯅ "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯇꯧꯔꯝꯕ ꯑꯗꯨꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗ ꯆꯦꯟꯅꯈ꯭ꯔꯕ ꯖꯥꯠꯂꯥ? ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯁꯤ." ꯑꯗꯨꯝꯅ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯀꯥꯟꯁꯤꯟꯅꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯗ ꯉꯁꯥꯏ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯅ ꯄꯤꯔꯛꯈꯤꯕ ꯂꯩꯕꯥꯛ ꯑꯗꯣ ꯊꯣꯡꯖꯤꯜꯄꯥꯟꯗ ꯊꯝꯈꯤꯕꯅ ꯍꯧꯖꯤꯛ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯆꯪꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯄꯒꯨꯝ ꯃꯁꯥꯗ ꯆꯩꯅ ꯐꯥꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛ ꯆꯪꯂꯤꯕ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯅꯥꯏꯁꯤꯡ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯄꯥꯟꯗ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯃꯗꯤ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯌꯨꯝ ꯌꯨꯝꯗ ꯂꯩꯅꯔꯤꯕ ꯃꯤꯁꯤꯡꯗꯤ ꯃꯤꯄꯥꯏꯕꯅ ꯂꯣꯏꯅꯔꯤ꯫ ꯀꯔꯤꯒꯤꯕꯨ ꯊꯣꯛꯂꯒꯕ ꯈꯟꯗꯨꯅ ꯃꯈꯣꯏ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯅꯔꯤ꯫ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯗꯤ ꯃꯆꯤꯟꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯂꯦꯞꯇꯅ ꯁꯣꯟꯖꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯈꯜꯂꯤ, "ꯏꯌꯥ, ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯂꯥꯛꯆꯔꯕ ꯐꯩ ꯈꯪꯒꯅꯤ꯫ ꯏꯗꯥꯏꯔꯦꯟꯁꯥ, ꯉꯁꯤ ꯀꯣꯔꯧꯅꯣꯡꯒꯤꯗꯤ ꯑꯩꯈꯣꯏ ꯍꯟꯋꯥꯏꯔꯁꯤ ꯍꯩ꯫ ꯍꯌꯦꯡ ꯀꯣꯔꯧꯅꯣꯡꯒꯤꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅꯁꯨ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯒꯤ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯩꯔꯥꯕꯅ "ꯀꯩꯗꯧꯔꯦ? ꯑꯗꯨ ꯉꯟꯅ ꯍꯜꯂꯛꯄꯕꯨ? ꯅꯠꯇꯦ, ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯅꯈꯣꯏꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯂꯝꯂꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯨꯅ ꯂꯥꯛꯂꯤꯕꯅꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕꯅ "ꯇꯥꯎ ꯑꯃꯥꯏꯕ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯗ ꯄꯣꯠꯂꯝ ꯑꯃ ꯄꯤꯒꯗꯕꯅꯤ꯫ ꯉꯁꯤꯃꯛ ꯑꯣꯏꯔꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯈꯨꯟꯊꯛ ꯄꯅꯥꯗ ꯆꯠꯇꯨꯅ ꯅꯥꯏꯃꯨ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯍꯜꯂꯨꯒꯦ, ꯁꯦꯠꯇꯨꯅ ꯆꯥꯒꯦ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯗꯨꯅ ꯅꯥꯃꯨ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯌꯥꯝꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃꯅ ꯊꯠꯇꯨꯅ ꯊꯝꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕ ꯉꯝꯅꯅꯕ ꯅꯍꯥꯛꯅ ꯁꯤꯟꯒꯗꯕꯅꯤ." ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ "ꯍꯥꯏꯌꯨ, ꯑꯩꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯅꯍꯥꯛꯅ ꯑꯄꯥꯝꯕꯗꯨꯗ ꯍꯥꯏꯌꯨ, ꯄꯤꯒꯅꯤ." ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯒꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯡ 3 ꯄꯥꯟꯕ ꯁꯥ ꯑꯃ ꯑꯩꯉꯣꯟꯗ ꯁꯥꯔꯦꯟ ꯆꯟꯗꯨꯅ ꯀꯠꯂꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯩꯕ ꯂꯦꯝꯂꯩ ꯉꯥ ꯃꯔꯝ 109 ꯀꯠꯂꯨ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯁꯦ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕ 100ꯅ ꯉꯥꯛꯂꯕꯁꯨ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫
matam kuina charak thalak tabana aram kharang bana ngauraba ai amadi aigi ina isan punamak nahakna pelhalu adumna tawrabadi nangi nateng ado ai ilai lai na pangani ko hiyang athobagi wa adu tabada amaiba mairabana angamba sarik khambada onsinduna angamba hiyang athobana hayenge numita sajawa ma sarin jallu hairi masi kamdauba lemlai ngaram samaga nipan su katkadabani hairi masina kapdauba ipu madugidamak thoina khanbiganu do aihak se angamba sarik khambani kaubira boina nanai na pu kaujati adudi hayeng tawgadori bathabak asi soidana ngamlagani haiduna hoya khiba yarabro hoi ipu ai soidana ngamgani adumna angamba sarik khambana hairakpadagi hiyang athoba aduda amaiba mairabana onsinduna hayeng soidana ngamlagani ngasigiti ngamlaroi haibadagi hiyang athoba do mafam adudagi mangkhri adumna ngasi ahing adumati hiyang athobuna lakpa matamda taibang yumthong khunimak amata changaktaba aduna misi minaki pau amata tari adumna numittumadi khunthak panagi khunja punamak ingna sikna nungaya leinaki maduda angamba nongbil amadi amaiba phaidangamba makhoi loinamak haraujari mathangi nongalakpada kari tawkadabano haibadudi makhoi khangbanati adumna tawduna matamado haukhri mathangi nongali matam aduda amaiba phaidangambara mahaki angamba ama oina leiriba nongbrel da onsinduna taw angamba horena hingdi kangaraibi bu haudokadabani maramaduna kangaraibi na sana bagida makta polam jeram punamak akoina sin langba loisilaklabanina haujuk waliba haibabu angambana kangaraibi bu unagadoriba mafam adu phau chatpagi lambida mainam jungduna mainam pareng thangadabani aduga kangaraibi na phagolakadaba mafam aduta yamlaba hairang leirang kaya makatpada loinana phajaba leirang kaya ama tawhangadabani aduga mafam aduta fajaraba ngalaba mainam sing jungadabani maramdi kangaraibi na akoi uranabani kangaraibi hairiba sa asidi yamna matik mayai leiba sanido maramaduna mahakpu yamna bhakti leina khoyam jagadabani madu natrabadi aikhoigi awafamda tagadoribani aduga hayengi numit asida tarokadoriba thabak asidi angakpagi masakni maramaduna khunja punamak cheksinna leinanaba cheksinwa na hangna haigadabani ko fare haujikiti lai khramnanaba sem sarasiko aduga horen numidang waramdo chattuna kangaraibi pu haudoklasi masida ningthi jaraba phijon setlaba nuja khara changadoriko nuja nupi singaduna athen pot singadu puduna aikhoigi mang thaduna chatkadabani aduga aina haikiba aduga chap manana laiji ising thak aduda fajaraba leirang kaya sanu ningon singaduna thadare hairaga kangaraibi bu haudokadoribani nahakna sagol pau thaduna khunthak panagi leisa punamak pau piduna khangalurako adumna amaiba phaidangambana hairakpadagi leiriba manai amada angamba nongbrel na yathang tawbadagi manai khara chattuna khunthak panada leiriba leisabi punamak horen lai khoirambada hathen pot langnabagi pot puba matamda yawbinanabagidamagta pau piruri pau adu phangbada khunthak panada leiriba leisabi punamak ado yamna mipai thabairami maramdi horen karigumba makhoina athen pot puduna chatlingai angamba sarik khambagi thang ta sangraba laroi singado laknabadi akanba mawongda lanthengnagadoribani adumna karigumba tawrabadi makhoi si soidana sokani haiduna pakhatcharami adubu leibaki phananabanina chattaba sumayadrei adumna tawduna haujikti leisabi masa singaduna horen laiji ising thakta tahonnanabagidamagta fajaraba leirang kaya ama hekli aduga amaiba phaidangambanasu horen lai khoirambada tawgadaba thawong amadi sangadaba polam punamak loinamak chil langduna patra amada mafam chana habli lumai thanna hablaba lei amadi ngarang ngahan makhoina hekluriba haikum chinjin ado mafam chana lana yomsinduna thamli adamna thabak thoram pungloi losilakpadadi numidang wairam oirakadori somda nakal amadana angamba sarik khamba amadi makhoi manai singa punna amaiba mairabana achouba iroi ama sarien chanduna
ꯍꯤꯌꯥꯡ ꯑꯊꯧꯕꯗ ꯀꯠꯂꯤ ꯑꯗꯨꯒ ꯂꯦꯝꯂꯩ ꯉꯥꯔꯝ 109ꯁꯨ ꯀꯠꯇꯨꯅ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯁꯛꯇꯤ ꯍꯦꯟꯒꯠꯍꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯒꯠꯂꯛꯂꯤ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯃꯍꯥꯛꯅ ꯈꯨꯟꯊꯛ ꯄꯅꯥꯗ ꯆꯠꯇꯨꯅ ꯇꯝꯕ ꯅꯤꯄꯥꯛ ꯀꯌꯥ ꯁꯦꯠꯇꯨꯅ ꯆꯥꯛꯈꯤꯕꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯑꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯃꯨꯛꯀ ꯁꯥꯔꯦꯟ ꯆꯟꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯤꯗꯨꯅ ꯈꯣꯌꯨꯝ ꯀꯅꯥꯕꯨꯁꯨ ꯀꯤꯗ꯭ꯔꯤ ꯃꯗꯨꯇ ꯅꯠꯇꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯥꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯡꯒꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯦꯛ ꯂꯥꯎꯗꯨꯅ ꯅꯣꯛꯏ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯈꯨꯟꯊꯛ ꯄꯅꯥꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯟꯊꯛ ꯄꯅꯥꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯏꯄꯨ ꯑꯃꯥꯏꯕ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯍꯤꯌꯥꯡ ꯑꯊꯧꯕ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯍꯥꯏꯅ ꯇꯥꯟꯅ ꯌꯥꯗꯕ ꯂꯥꯏꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯈꯨꯟꯊꯛ ꯄꯅꯥꯗ ꯆꯠꯇꯨꯅ ꯂꯥꯟꯗꯥꯈ꯭ꯔꯕꯗꯤ ꯈꯨꯟꯊꯛ ꯄꯅꯥꯗꯤ ꯃꯨꯠ ꯇꯥꯛꯇꯨꯅ ꯁꯤꯔꯒꯅꯤ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯅꯁꯨꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯟꯊꯛ ꯄꯅꯥꯕꯨ ꯈꯔ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕ ꯈꯛꯇꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯅꯤꯡꯊꯦꯝ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨꯀꯣ ꯅꯍꯥꯛꯅ ꯑꯉꯝꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯕꯗꯤ ꯑꯉꯝꯕꯒꯤ ꯅꯊꯧ ꯇꯧꯒꯗꯕꯅꯤ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯈꯣꯏꯗ ꯀꯌꯥꯔꯛ ꯍꯟꯅ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯑꯃꯗꯤ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯈꯤꯕ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯨꯅꯦ ꯏꯄꯨ ꯑꯃꯥꯏꯕ ꯑꯩ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯤ ꯑꯩꯅ ꯂꯥꯟꯃꯤ ꯌꯥꯝꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧꯒꯤ ꯑꯉꯝꯕ ꯑꯆꯥꯟꯕ ꯑꯣꯏꯅ ꯂꯩꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯑꯉꯝꯕ ꯑꯗꯨꯅ ꯑꯩꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯏꯀꯥꯏꯕ ꯄꯤꯕꯗ ꯅꯠꯇꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯗ ꯈꯨꯟꯈꯥ ꯄꯅꯥꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯉꯥ ꯆꯥꯕ ꯌꯥꯔꯣꯏ ꯏꯟꯖꯤꯡ ꯂꯣꯡꯈꯣꯟ ꯇꯧꯗꯨꯅ ꯂꯦꯝꯂꯩ ꯉꯥꯔꯝ ꯇꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯂꯩꯈꯤꯕꯅꯤ ꯃꯗꯨꯒꯤ ꯑꯁꯥꯎꯕꯗꯨꯅ ꯑꯩ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯉꯁꯤꯗꯤ ꯅꯤꯡꯊꯧꯅ ꯆꯥꯟꯕ ꯑꯉꯝꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯖꯔꯤ ꯑꯗꯨꯒ ꯑꯩꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯕꯨꯁꯨ ꯑꯩꯅ ꯂꯧꯁꯤꯟꯖꯕ ꯉꯝꯖꯔꯤ ꯇꯧꯒꯗꯕꯨ ꯍꯧꯖꯤꯛ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕꯅꯤꯕꯨ ꯀꯔꯤꯒꯨꯝꯕ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯅ ꯁꯥꯎꯈ꯭ꯔꯕꯗꯤ ꯃꯍꯥꯛꯇꯤ ꯇꯧꯒꯦ ꯍꯥꯏꯕꯗ ꯉꯝꯂꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯑꯉꯝꯕꯅꯤ ꯃꯍꯥꯛꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯏꯄꯨꯅꯁꯨ ꯍꯥꯏꯕꯤꯈꯤꯕ ꯀꯥꯡꯒꯔꯥꯏꯕꯤ ꯍꯥꯏꯕ ꯁꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯝꯗꯧꯒꯅꯤꯕꯨ ꯅꯤꯡꯊꯦꯝ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯗꯣꯛꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯗꯣ ꯅꯅꯥꯏ ꯅꯄꯨꯅ ꯀꯧꯊꯣꯛꯆꯔꯤꯕ ꯂꯥꯏ ꯑꯁꯤꯁꯨ ꯏꯆꯝ ꯆꯝꯕ ꯂꯥꯏ ꯑꯃꯗꯤ ꯅꯠꯇꯦ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯁꯤꯕ ꯅꯥꯏꯗ꯭ꯔꯕ ꯂꯥꯏꯅꯤ ꯑꯗꯨꯅ ꯅꯪ ꯀꯔꯤꯃꯠꯇ ꯈꯜꯂꯨꯒꯅꯨꯀꯣ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯉꯁꯤ ꯅꯍꯥꯛ ꯂꯣꯏꯅ ꯎꯍꯧꯔꯦꯗꯅ ꯃꯄꯥꯡꯒꯜ ꯑꯗꯣ ꯃꯄꯥꯡꯒꯜ ꯀꯟꯕꯒꯤ ꯖꯥꯠꯇ ꯍꯤꯌꯥꯡ ꯑꯊꯧꯕ ꯍꯥꯏꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯃꯤꯄꯥꯏꯒꯅꯨꯀꯣ ꯊꯣꯔꯛꯄ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯇꯤꯃꯨ ꯂꯥꯏꯃꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯆꯪ ꯄꯨꯝꯅꯃꯛ ꯌꯥꯏꯕꯤ ꯂꯧꯒꯗꯕꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯅꯈꯣꯏꯁꯨ ꯄꯣꯊꯥꯔꯣ ꯑꯩꯁꯨ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄꯒꯤ ꯂꯥꯏ ꯑꯃꯨꯛꯇ ꯈꯣꯏꯔꯝꯂꯨꯈꯤꯒꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯗꯔꯀꯥꯔ ꯂꯩꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯧꯕ ꯂꯥꯛꯑꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯃꯩꯔꯥꯕꯗꯣ ꯃꯥꯒꯤ ꯁꯪꯒꯥꯏꯗ ꯆꯠꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ नुमिदांगी मतम ओइरी नुमित अदो नहान मखैगा इमान मानती आमुबो नोंग कयाना अतिया पुंबा पुममना कुपसली अदुगा नुसित नुक्सा नहान मखैगा मानदना यामना कन्ना कन्ना सिटली तौरिबा मतौ अदुता अमाइबा फैदांगमबना अंगमबा नोंबिरेलदा इबुंगो हौजिक्ति अइखोइ कांगराइबिबु हौदोकनबगिदमक्ता खोंसालसि हौजिक्ति मियामसु लाक्लबनिना लोइसिननबा तौरसिनेको अदुमना अमाइबा फैदांगमबना हाइरकपदगी अंगमबा नोंबिरेल मनाइ मसलसिंग अमति खुंजा लेकाइ अदुदा लैरिबा लेसाबि मसासिंगा लोनेना कांगराइबिबु हौदोकनबगिदमक्ता मनाइ मसलसिंगना सेंगोक्तुना हानना सेम सादुना लैख्रबा फमदु तमना मकोइ लाक्लै फजरबा लंबी अदुगी मताइदा चाउरबा मैनम कया यामना ngaना थादुना थमली मदुगी मतुंग मखोइ असुम लाक्पना हौजिक्ति लोकताक अदुगी मपाल खरा ओरपना लैरिबा चाउरबा फुम अमगी मथक्ता वाना फोप हादुना थमलिबा
ꯃꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕ ꯑꯃꯗꯤ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯃꯈꯣꯏꯒꯤ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯅ ꯃꯌꯥꯝꯗ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯈꯔ ꯍꯟꯗꯣꯛꯎ, ꯑꯗꯨꯒ ꯂꯩ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯊꯦꯟꯄꯣꯠ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯊꯦꯡꯗꯨꯅ ꯊꯝꯂꯣ, ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯨꯃꯥꯏꯊꯟꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯅ ꯂꯥꯏꯖꯅꯨꯡ ꯑꯁꯤꯗ ꯂꯪꯊꯈ꯭ꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯌꯥꯝꯂꯕ ꯂꯩꯁꯤꯡ ꯑꯗꯣ ꯂꯣꯛꯇꯥꯛ ꯂꯥꯏꯖꯩ ꯑꯗꯨꯗ ꯂꯪꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯕ ꯂꯦꯞꯇꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯃꯔꯤꯛ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯅ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯦꯝꯕꯗ ꯇꯥꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯊꯧꯅꯤꯖꯗꯨꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯈꯥ ꯆꯠꯊꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯊꯧꯔꯝ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯅ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯀꯣꯛ ꯅꯣꯟꯗꯨꯅ ꯈꯣꯏꯔꯝꯂꯣ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯣ꯫ ꯂꯩꯍꯧꯒꯗꯕ ꯍꯥꯏꯕꯕꯨ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯑꯃꯗꯤ ꯋꯥꯄꯨꯛꯇꯦꯝꯕ ꯃꯈꯣꯏ ꯈꯛꯇꯃꯛ ꯂꯩꯍꯧꯔꯣ, ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯃꯣꯡꯕ ꯅꯔꯥꯟꯖꯥꯏꯗ ꯍꯜꯋꯥꯏꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯩꯔꯤꯕ ꯃꯅꯥꯏ ꯃꯁꯜ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯑꯃꯗꯤ ꯋꯥꯄꯨꯛꯇꯦꯝꯕ ꯑꯗꯨꯒ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯅ ꯏꯕꯨꯡꯉꯣ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯑꯃꯗꯤ ꯋꯥꯄꯨꯛꯇꯦꯝꯕ, ꯅꯈꯣꯏ ꯅꯀꯣꯛ ꯅꯣꯟꯅ ꯈꯣꯏꯔꯝꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯍꯧꯗꯣꯛꯅꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯝꯗꯥꯏꯗ ꯂꯣꯛꯇꯥꯛꯀꯤ ꯂꯥꯏꯖ ꯑꯁꯤ ꯏꯄꯣꯝ ꯀꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯉꯛꯄ ꯁꯞꯇ ꯀꯌꯥ ꯑꯃ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯃꯗꯨꯗ ꯃꯤꯄꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯂꯩꯋꯥ ꯑꯀꯟꯕ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯃꯤꯠ ꯆꯦꯆꯦꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯈꯨꯠ ꯈꯣꯏꯔꯝꯖꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯋꯥ ꯀꯌꯥ ꯑꯃ ꯁꯣꯟꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯣ ꯏꯄꯣꯝ ꯆꯥꯎꯅ ꯀꯥꯔꯛꯂꯤ, ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯀꯣꯡꯒꯣꯟ ꯄꯤꯔꯤꯛ ꯀꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯑꯃꯗꯤ ꯋꯥꯄꯨꯛꯇꯦꯝꯕꯗꯣ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯗꯨꯅ ꯀꯤꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯥꯁꯤꯡꯅ ꯈꯣꯡꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡ ꯌꯥꯝꯅ ꯍꯧꯅ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯥꯂꯦꯝ ꯄꯨꯝꯕ ꯄꯨꯛꯅꯤꯡ ꯅꯤꯜꯕꯒꯨꯝ ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯁꯣꯝꯗ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯗꯤ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯟꯕ ꯂꯦꯞꯇꯦ꯫ ꯑꯗꯨꯝꯅ ꯂꯦꯞꯇꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯛꯄꯗꯒꯤꯗꯤ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗꯒꯤ ꯀꯥꯡꯒꯔꯥꯏꯕꯤꯗꯣ ꯐꯥꯎꯒꯠꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯐꯥꯎꯒꯠꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯖꯗꯨꯅ ꯃꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯑꯃꯗꯤ ꯋꯥꯄꯨꯛꯇꯦꯝꯕꯁꯨ ꯃꯀꯣꯛ ꯂꯩꯇꯥꯅ ꯈꯨꯔꯨꯝꯖꯗꯨꯅ ꯀꯥꯡꯒꯔꯥꯏꯕꯤꯗ ꯄꯨꯅꯦꯝꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯡꯒꯔꯥꯏꯕꯤꯅ ꯌꯥꯝꯅ ꯑꯌꯥꯛꯄ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯤ, ꯑꯗꯨꯒ ꯏꯁꯤꯡ ꯃꯗꯨꯗ ꯃꯔꯩ ꯇꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯎꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯅ ꯈꯨꯔꯨꯝꯖꯗꯨꯅ ꯀꯥꯡꯒꯔꯥꯏꯕꯤꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯣꯟꯗ ꯋꯥꯔꯤ ꯈꯔ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯡꯒꯔꯥꯏꯕꯤꯅꯁꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯔꯣꯟꯗ ꯋꯥ ꯑꯗꯣ ꯈꯨꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯥꯡꯒꯔꯥꯏꯕꯤ ꯑꯗꯣ ꯏꯁꯤꯡ ꯑꯗꯨꯗ ꯃꯔꯩ ꯇꯥꯔꯝꯂꯒ ꯑꯆꯧꯕ ꯏꯔꯩ ꯑꯃ ꯁꯦꯝꯕ ꯌꯥꯕ ꯁꯪꯂꯕꯒꯤ ꯇꯨꯡꯗ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯅ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯑꯃꯗꯤ ꯋꯥꯄꯨꯛꯇꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯏꯌꯨꯝ ꯃꯣꯡꯕ ꯏꯔꯥꯟꯖꯥꯏꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯣꯡꯕꯤꯔꯦꯜꯅ ꯏꯄꯨ ꯑꯃꯥꯏꯕ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯥꯡꯒꯔꯥꯏꯕꯤꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯀꯥꯡꯒꯔꯥꯏꯕꯤꯅ ꯌꯥꯕꯤꯔꯛꯇ꯭ꯔꯕ꯭ꯔꯥ ꯏꯄꯨ? ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯅ ꯅꯤꯡꯊꯦꯝ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯠꯇꯦꯗꯣ, ꯉꯁꯤꯒꯤ ꯀꯣꯔꯣꯡ ꯅꯣꯡ ꯑꯁꯤꯗ ꯑꯉꯝꯕ ꯁꯔꯤꯈꯝꯕꯅ ꯃꯍꯥꯛꯀꯤ ꯑꯃꯥꯏꯕ ꯃꯩꯔꯥꯕꯒ ꯂꯣꯏꯅꯗꯨꯅ ꯃꯈꯣꯏꯅ ꯆꯥꯎꯔꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ
ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯕ ꯍꯤꯌꯥꯡ ꯑꯊꯧꯕꯕꯨ ꯀꯧꯊꯣꯛꯇꯨꯅ ꯈꯣꯌꯨꯝ ꯂꯥꯏ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯂꯔꯣꯏꯗꯕ ꯊꯕꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯥꯡꯒꯔꯥꯏꯕꯤꯅ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯒꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ, ꯑꯐꯕ ꯇꯧꯕ ꯍꯩꯇ꯭ꯔꯕ ꯑꯃꯥꯏꯕ ꯃꯩꯔꯥꯕ ꯑꯃꯗꯤ ꯁꯔꯤꯛ ꯈꯝꯕꯁꯨ ꯌꯥꯏꯕꯤ ꯂꯧꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯒꯤꯗꯃꯛ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤ꯫ ꯉꯁꯤ ꯑꯍꯤꯡ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯃꯍꯥꯛꯀꯤ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯩꯔꯥꯕꯒ ꯃꯥꯟꯅꯔꯒ ꯌꯥꯝꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯀꯌꯥ ꯑꯃ ꯈꯨꯟꯊꯛ ꯄꯅꯥꯗ ꯂꯥꯟꯗꯥꯔꯛꯂꯛꯀꯗꯣꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯥꯡꯒꯔꯥꯏꯕꯤꯅ ꯏꯂꯥꯏ ꯂꯥꯏꯅ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯁꯨ ꯁꯦꯝ ꯁꯥꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈ꯭ꯔꯤ꯫ ꯍꯣꯔꯦꯟ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯧꯕꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫ ꯍꯣꯔꯦꯟ ꯂꯥꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯄꯥꯎ ꯄꯤꯔꯛꯎ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯁꯨ ꯅꯨꯡꯊꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ꯫ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯈꯨꯟꯊꯛ ꯄꯅꯥꯗ ꯑꯀꯤ ꯑꯈꯪ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯍꯦꯛ ꯇꯥꯕꯒ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯑꯩꯅ ꯀꯧꯒꯅꯤ, ꯑꯗꯨꯒ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯃꯣꯡꯕ ꯏꯔꯥꯟꯖ꯭ꯋꯥꯏꯗ ꯍꯜꯂꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯐꯩꯗꯥꯡꯉꯝꯕꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯑꯃꯗꯤ ꯋꯥꯄꯣꯛ ꯇꯦꯝꯕ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯟꯖꯥꯏꯗ ꯍꯜꯂꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯥꯔꯤꯁꯤ ꯈꯔ ꯇꯦꯜꯂꯤ꯫ ꯍꯛꯆꯥꯡ ꯑꯁꯤ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯌా ꯅꯨꯡꯉꯥꯏꯇꯕꯅ ꯋꯥꯔꯤ ꯑꯁꯤ ꯁꯥꯡꯅ ꯔꯦꯀꯣꯔꯗ ꯂꯧꯕ ꯉꯝꯖꯗ꯭ꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯗ ꯁꯣꯏꯗꯅ ꯁꯥꯡꯍꯟꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯈꯔ ꯇꯦꯟꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫